ꯂꯩꯇꯥꯟ ꯄꯣꯛꯄꯤꯗ ꯂꯧ ꯎꯅꯕ ꯍꯣꯠꯅꯔꯨꯕ ꯃꯩꯇꯩ ꯂꯧꯕꯨꯁꯤꯡꯗ ꯀꯨꯀꯤꯁꯤꯡꯅ ꯑꯊꯤꯡꯕ ꯄꯤꯔꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯂꯩꯉꯥꯛꯅ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯑꯦꯛꯁꯟ ꯑꯊꯨꯕꯗ ꯂꯧꯈꯠꯄꯤꯌꯨ ꯍꯥꯏꯅ ꯄꯤꯗꯤꯁꯤꯁꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯦꯜ ꯖꯣꯏ ꯁꯤꯡꯅ ꯃꯔꯤ ꯂꯩꯅꯕꯁꯤꯡꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ꯫ ꯉꯁꯤ ꯂꯩꯇꯥꯟ ꯄꯣꯛꯄꯤꯗ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕ ꯑꯃꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯊꯥ ꯑꯁꯤꯒꯤ ꯇꯔꯥꯒ ꯃꯉꯥꯗ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯊꯧꯑꯣꯡ ꯑꯗꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯗꯨ ꯃꯈꯥ ꯆꯠꯊꯗꯨꯅ ꯃꯩꯇꯩ ꯈꯨꯟꯖꯥꯁꯤꯡꯗ ꯀꯥꯏꯍꯧꯔꯛꯂꯕꯗꯤ ꯈꯨꯟꯖꯥꯁꯤꯡ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯈꯤꯗꯨꯅ ꯌꯣꯛꯈꯣꯛ ꯂꯥꯟ ꯂꯥꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯀꯨꯀꯤꯁꯤꯡꯅ ꯂꯝꯗꯝ ꯑꯁꯤꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯑꯣꯏꯔꯕꯗꯤ ꯈꯣꯡꯐꯝ ꯑꯗꯨ ꯍꯟꯗꯣꯛꯐꯝ ꯊꯣꯛꯏ꯫ ꯃꯔꯤ ꯂꯩꯅꯕꯁꯤꯡꯅꯁꯨ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯗꯨꯅ ꯃꯩꯇꯩ ꯂꯧꯃꯤꯁꯤꯡꯕꯨ ꯏꯪꯅ ꯆꯤꯛꯅ ꯂꯧ ꯎꯕ ꯐꯪꯍꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ नहान निमित्तुदा अखोगी अंगम मथौ मरी लेनबा विभाग की मरी लेनबा अथॉरिटी सिंगनसु लेप्तना प्रेशर तौरई हाइरिबा प्रेशर असि अखोई मफमसिदा मे 3 2023 दगी लाइबा इरांग असिदा कुकीना मैतै सिंगदा हौरइबा इरांग असैसिदा मफम असिदा कंट्रोल तौनबगिदमक्ता स्टेट फोर्स न चिंबा सेंट्रल फोर्स मखन मखन न कंट्रोल तौदुना लेरिबा सिगी मायोक्ता लोगी अगेंस्टता हाइरिबा इसिल अखोगी चिंगी इसिलिनाव कुकी मेनली कुकी जाति की अखोगे यूथ सिंगना संगागा अखोई लौमीदा प्रेशर तौदना लौफमजिदा लौ खोइबा यारोइगा हाइबा सुंबा अथिंबा लाकवा जे ख्वाइदगी लाइबक थिबनी।